Nongpok Leingak Apunba Nupi Lufki Mapan Suba Mapok Kumongi Thauram Ngasi Manipur Press Club ta pangthokre Ngasi Khunai Singnaba Madi Masigi Achumba Waroisin Haiba Timda Pangthokiba Thauram Aduda Nongpok Leingak Apunba Nupi Lufki President Y Mema Nupi Samaski President TH Ramani Amkilgi President L Nganbi amasung Imphal Thaubal Ima Anul Bishnupur Ichan All Manipur Tammi Chingmi Kanba Imalufki President Amadi Member Singh na Sarukyaki Thoramadugi Sarukamo oina Lamdamasida Thokliba Lana Sida Leikidraba Meitei Athoba Singi Mafamda Minute Ani Tumina Leptuna Ikai Kumnaba Utki Nongpok Leingak Apunba Nupi Lufki General Secretary Nongthombam Radhamani na Phongdokibada Lamdamasigi Macha Masu Singbu Kannaba Ima Singna Maihorol Achauba Thaudang Lauduna Lakli Ngasi Nongpok Leingak Apunba Nupi Lufnasu Ima Singna Lauramba Thaudang Makata na Pangthok na Bohonari Lamdamasi ngasi di mikap miraw khol na nile ngayok chaphuda leibaga chapmanare maikei khuding chatpham leitre hairaduna hauzik oiriba phibam masida kayam koina thambi khigani haina phongdoki Lansina maram oiraga ikoi khudima waminari lana maram oiraga maman yam laba isai su mayam ama thawai na pantha pikre lansina maram oiraga mama oibi kaya ama macha kaina bagi tengtha kon milu pirang kangdri hojik lairiba phibam masida kayam kuina ikoi sumaina tham khidori bano ikoi ngayok chaphuda leibaga chapmanare awang makha maning mamang ikoi chapngamdre sigi punchi mahingjida ikoi Meitei haiba purubse kayam kuina ikoi hingaga laikhigadori bano aduga yumdong khuding maki athoba kayam yamna lehengadori bano athoba Mapamda lai khara katlaga akhoi punchi loigadori bra aduna yamna athoba matamda tangdu lai taba punchi ama porna ba khona biu ngasi wari base asoki matik akhoi phibam sokle senmil londa oiro laining londa oiro khunai londa oiro akhoi asoki matik phibam sokla ba khunai ama khangni masi angtang kon biu